ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯥꯄꯟ ꯆꯥꯎꯕ ꯍꯪꯉꯣꯏ꯫ ꯂꯧꯕꯤꯔꯁꯤ ꯅꯥꯄꯟ ꯆꯥꯎꯕ ꯍꯪꯉꯣꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯥꯄꯟ ꯆꯥꯎꯕ ꯍꯪꯉꯣꯏ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯁꯨꯝ ꯀꯣꯏꯊꯣꯛꯄꯗ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯃ ꯎꯔꯝꯕꯣꯏꯔꯦ꯫ ꯁꯥꯃꯨ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯪꯉꯣꯏꯗꯨꯒꯤ ꯃꯆꯥꯁꯤꯡꯗꯣ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯀꯤꯖꯈ꯭ꯔꯦꯗ, ꯃꯁꯤꯒꯤ ꯎꯖꯥꯎ ꯃꯥꯟꯕ, ꯌꯨꯝꯖꯥꯎꯁꯨ ꯃꯥꯟꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯏꯃꯥꯁꯨ ꯀꯤꯗꯨꯅ ꯈꯪꯗꯨꯅ ꯌꯦꯡꯂꯤꯕ꯭ꯔꯥ? ꯍꯪꯉꯣꯏ ꯅꯥꯄꯟꯖꯥꯎ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯆꯥꯁꯥ, ꯃꯁꯤꯒꯤ ꯃꯃꯤꯡ ꯁꯥꯃꯨ ꯍꯥꯏꯅ ꯀꯧꯕꯅꯤꯀꯣ꯫ ꯃꯥꯅ ꯆꯥꯎ ꯁꯥꯡꯂꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯃꯥ ꯑꯩꯁꯨ ꯑꯗꯨꯝ ꯃꯥꯗꯧꯅ ꯆꯥꯎꯕ ꯉꯝꯃꯤ." ꯍꯪꯉꯣꯏ ꯃꯆꯥ ꯃꯌꯥꯝꯗꯣ ꯃꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯈꯨꯝꯂꯛꯏ, "ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕꯗꯣ ꯑꯩꯒꯤ ꯋꯥꯁꯤꯗ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ? ꯑꯩ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯁꯥ ꯑꯁꯤ ꯆꯥꯎꯊꯣꯛꯀꯦ ꯌꯦꯡꯉꯨꯗꯣ." ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯧꯅꯨꯗ ꯏꯃꯥ, ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯒ ꯀꯔꯤ ꯑꯣꯏꯖꯕ ꯐꯪꯕꯒꯦ? ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦꯅꯦ ꯏꯃꯥ?" ꯍꯪꯉꯣꯏ ꯃꯃꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯃꯤꯠꯇꯨꯅ ꯌꯦꯡꯉꯣꯁꯦ." ꯍꯪꯉꯣꯏ ꯅꯥꯄꯟꯖꯥꯎꯗꯣ ꯃꯁꯥꯗꯣ ꯁꯣꯔ ꯊꯤꯡꯂꯒ ꯆꯥꯎꯊꯣꯛꯅꯕ ꯀꯟꯅ ꯁꯪꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯁꯥ, ꯑꯩ ꯆꯥꯎꯔꯕ꯭ꯔꯥ?" ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯀꯔꯤꯁꯨ ꯆꯥꯎꯗ꯭ꯔꯤ, ꯁꯥꯃꯨ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ." ꯍꯪꯉꯣꯏ ꯅꯥꯄꯟꯖꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯩ ꯑꯃꯨꯛ ꯆꯥꯎꯊꯣꯛꯈꯤꯒꯦ, ꯌꯦꯡꯖꯧꯁꯦ." ꯑꯃꯨꯛ ꯍꯟꯅ ꯀꯥꯝꯗꯨꯅ ꯆꯥꯎꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯁꯦ ꯆꯥꯎꯔꯗ꯭ꯔꯥ?" ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯀꯔꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ, ꯅꯪꯗꯤ ꯄꯤꯁꯛ ꯄꯤꯛꯈꯤꯅꯤ." ꯃꯇꯧ ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯥꯝꯊꯣꯛꯄ ꯍꯣꯠꯅꯕꯗ ꯃꯃꯩꯊꯪꯗꯗꯤ ꯄꯣꯛ ꯂꯥꯎꯅ ꯍꯪꯉꯣꯏ ꯅꯥꯄꯟꯖꯥꯎꯗꯣ ꯄꯣꯛꯈꯥꯏꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫